Online Manipurgi ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. Governor na lokholakliba khulai khusetnabagi thabak asi ching amasung tamanimakta chap manana paikhatpiyu Shanti Bala. Manipurgi Governor Joy Kumar Bala na thokiba order amagi matungina law na yadaba khulai pairibasingna manakna police station sing amadi security force sing da khusinnanaba lokholakliba khongthang asi Manipurgi ching amasung tam khaktada paikhatkadabani haina singjamai tu lilong apunba maira paibiluf ki General Secretary Shanti Bala Khaidem na Fongdokre wafam asing asi Manipur Press Club ki Kaubru Hall da pangthokiba paugi mifam amada Shanti Bala na Fongdokhibani mahakna paumising da makhata na Fongdokhibadi Manipur da haukiba chahi 2023 gi May 3 dagi hauduna ngasi fawba chatharagli bala na sida India government amadi security force sing na mathau ningthina tawraktabadagi Majati Mafuruk Kanjanaba Khungak Pasing Thorakabani, Khungak Paicha Kaya Thorak Lamdrabadi, Lamdamasida Lariba, Mitei Furup Asi, Mutlambasu Yai, Maramaduna Khungak Faba Punba, Amadi Kulai Kulai, Pagat Pagi Thabak, Chathariba, Si Nakalani Maktacha, Manana Taudana, Tampaki Mapam Sing, Kakta Thorak Patok Labadi, Lamdamasida Lariba, Mama, Bikayana, Kan Makongang Chansinaba, Sem Taduna Lairi Haiki. Miyangi Punsi Amadi Lantum Ngang Nabatola Kiba Khungak Pasing Fava Yaroi, Maira Paibi. Miyangi punsi lanthum ngangnaba center na tharakiba central force ingi chapchaba mathau tawraktaba amadi matamduda palamalai ngangna namduna khulngakpa thoalakpani irangi phibam na namduna khulai pahalakhi ba khulngakpa singbu faba yaroi karigumba fanaba honarakpa tarabadi mama singna chapchana thengnagani haina singjamai tu lilong maira paibigi General Secretary Shanti Bala Khaidem na Fongdokre Imphal gi Manipur Press Club ta pangthokiba paugi mifam amada Shanti Bala na makhata na hai kumja 2023 gi May 3 dagi tholakhiba irang na maram oiraga masing amlaba Central Forcing State asida thajilaktuna thamlaba fawba irang lakskin bangam khidaba miyangi punsi ngakpa ngamdabadagi khulngakpa tholakhibani khanaba khamnaba tholakhiba Central Forcing na kanglup amada tongsillaga irang Maril Chathan Kibani, Magna High Governor gi order amagi matung ina tampaki khulngak pasingi khulai loipot kabagumna thingatpa hawrakpaga kuki singna nomai kapse lakhiba si governor gi order si tampakta khakta chana ribra haibasini jingamadi tampakta chapchaba law and order chathan biu separate administration tanduna Manipur thugaina ba honariba kuki singi mathakta chapchaba action lokhatana khulngakpa mata faba yaroi kariguma miyam gi apambagi mayakta khulngakpa faba tarabadi mama sing tumina leiroi chapchaba khongdang changsin gadi haina mangna makhata na phongdokhi Union Home Minister na Manipur wathoki security review meeting pangthokiba Manipur da Central Government na President rule lengak thamlakraba matung Union Home Minister Amit Shah na mayai tangbal lawraga security review meeting pangtholaga Akhanaba hiram khara da waref lauduna thabak da onthoknaba khangan khiba du thengnaba su thengna thaganingai oi Mars amada New Delhi da leiba Ministry of Home Affairs ki North Block ta pangthokiba security review meeting aduda Manipur ki Governor Joy Kumar Bala Security Advisor Kuldip Singh DGP Rajiv Singh Intelligence Bureau ki Chief Tapan Deka amadi Home Affairs ki makok thongba official kaya su saruyaki security review meeting aduda Manipur ki hojik oiriba phibam masigi matang da kupna khana khibaga loinana March 9 dagi National Highway yauna lambi sing hangdoktuna free movement yahanba lambi da senkai thumkai tawba singi mathakta action lokhatpa international boundary sing athubada sambal khaba loisinba amadi Manipur da drug free ohenba yauna tongan ba khongthang kaya lokhatna ba khanaki haibasini Union Home Minister na Manipur wathoki waroshin puragna ba honariba khongthang singi khanaduna wareb laukiba sing adu singthaningai oi Union Home Minister na khangan khiba wafam sing adu matam cha na thabak ta onthokna ba honarakani haibigi thajaba lei hojik leiriba Manipur wathoki waroshin puragna ba honaba Central Government na ngamdana leirakpa chahi ani mapung phajik lalaba asina maram oiraga miyamna Central Government gi luchingba singi thauselda Chingnaba amadi thajadaba leiri miyangi mafamda leiriba thajadaba sing asi kohanaba honafam thoi Central Government na loikham naidaba Manipur wathoka mari leinana Chief Minister Nongthumam Biren Chief Minister gi post ai resign tawhanbaga iroinana Manipur Legislative Assembly animated suspension amadi President rule thamlakhiba sigi maru oibadi wathok asigi waroshin Central Government na hakthengnana yengsinnabagi thawrangni lawi adubu amabu oiro Manipur wathoki waroshin purangnaba PR lengangna hanba khongthang oina leiba asigi apunba saktam ngliba Khunja mitei amadi Chin Kuki jo terrorist sing na paiba illegal oiba land gi khusu khulai sinarakna bagi khongthang lokhalakibadu chawna mai pakpa uba fangi lengangna makhata ba khongthang oina March 9 dagi National Highway sing da free movement yahanba yauna hiram kaya thabak to onthokna ba khongthang sing
ꯂꯧꯈꯠꯂꯛꯂꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯕꯗꯤ ꯂꯩꯉꯥꯛꯇ ꯃꯤꯌꯥꯝꯅ ꯊꯥꯖꯗꯕ ꯂꯩꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯑꯃꯗꯤ ꯇꯟꯗꯦ ꯃꯥꯟꯗꯦꯗ ꯀꯨꯝ ꯄꯨꯕ ꯃꯑꯣꯡꯒꯤ ꯃꯅꯨꯡ ꯂꯦꯟꯕ ꯄꯣꯂꯤꯇꯤꯛꯁ ꯆꯠꯊꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯀꯥꯏꯕ ꯄꯤꯒꯗꯕ ꯃꯑꯣꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯛꯂꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯃꯩ ꯂꯥꯛꯅꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯉꯝꯈꯩ ꯂꯥꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈꯤꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯕꯨ ꯌꯣꯛꯇꯨꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯒꯤ ꯈꯣꯡꯐꯝ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯥꯟꯒꯤ ꯃꯩꯆꯥꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯂꯩꯔꯛꯈꯤꯕ ꯊꯥꯖꯗꯕ ꯑꯃꯗꯤ ꯆꯤꯡꯅꯕꯁꯤꯡ ꯀꯣꯛꯍꯟꯕꯒ ꯏꯔꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯍꯟꯖꯤꯜꯍꯜꯂꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯈꯣꯡꯊꯥꯡꯗ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯅꯔꯛꯀꯅꯤ꯫